ꯃꯈꯣꯡꯁꯦ ꯌꯦꯡꯉꯨ ꯑꯩ ꯃꯈꯣꯡꯁꯦ ꯌꯦꯡꯉꯨ ꯂꯩꯕꯥꯛ ꯊꯦꯡꯗ꯭ꯔꯦ ꯌꯦꯡꯉꯨ ꯌꯥꯝ ꯀꯤꯖꯧꯔꯕ ꯑꯩ ꯐꯖꯈ꯭ꯔꯕ ꯃꯃꯥꯒꯤ ꯃꯁꯛꯁꯦ ꯚꯨꯠ ꯃꯥꯜꯂꯤ ꯍꯥꯏꯕꯤꯔꯦ ꯚꯨꯠ ꯃꯥꯜꯂꯤ ꯍꯥꯏꯕꯤꯔꯦ Hello everyone, ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯋꯦꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗ ꯄ꯭ꯔꯦꯡ ꯇꯧꯒꯦꯕꯀꯣ ꯁꯤꯒꯤ ꯐꯤ ꯑꯉꯧꯕꯁꯦ ꯃꯣꯏ ꯌꯥꯝ ꯀꯤꯌꯦꯕꯀꯣ ꯁꯦꯒꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂꯒꯅꯦ ꯃꯣꯏꯁꯦ ꯌꯥꯝ ꯀꯤꯌꯦ ꯌꯥꯝꯅ ꯑꯗꯣ ꯃꯣꯏꯅ ꯄ꯭ꯔꯦꯡ ꯇꯧꯒꯦꯕꯀꯣ ꯍꯧꯖꯤꯛ ꯊꯣꯡ ꯂꯣꯟꯁꯜꯂꯦꯕꯀꯣ ꯍꯧꯖꯤꯛ ꯊꯣꯡ ꯂꯣꯟꯁꯜꯂꯤꯅꯦꯕꯀꯣ ꯑꯩ ꯐꯃꯨꯡꯗ ꯆꯦꯁꯤꯒ ꯍꯤꯞꯄꯒ ꯂꯩꯒꯦꯕꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯜꯂ ꯂꯩꯒꯦꯕꯀꯣ Kayno, kibra. Haydi mi, let's get him like, let's get him like, let's get him. Kayno, sakit nam da kibra. Kap na ka tawi ne. Mapi ka oro ka tana. Tao bija ka, tao bija ka. Tao bija ka. Kasi bija ka, kasi bija ka. Minje ne un kay nupa na mo kap na bra. Se. Kam ki si buwa, thok do ka mina. Se. Ma nupa na mo kapi ne, mina phagi do me un ne. Ai makong se leibak thengdre yo. Se. Nga thong ba bija de, nga thong bija de. Nga thong bija de, se phang ga khala cha sana si cha phang ga cha. Phang ga khala cha. Phang ga khala cha, humang ga gang ne. De ki ga ma ne. Phe ga cha phang ga khala cha. Chao bra ke se. Pamheibada rồi. Cảm kỳ rồi nó. Ai sạch chụp là quá bút cơ mà ra đi bây giờ. Xem năng cái mango chảo được bây giờ cái mango chảo năng làm hàu đó. Năng làm bằm giờ đó xem. Xem mango cái tan roll đó bây giờ cái mango tan roll bây giờ cái. Xem. Olang cái phiền thà cái xem. I don't want peace. I want problems always. Pam ni mas. Đúng lắm kỳ bữa nè. Ai chứ bố mi cái malo ra ba. Hình cabi malo ba, hình cabi à. Hình cabi có cabi malo ba ya. Ay, dapat ba? Nó chỉ đi kỳ đến năng kỳ kỳ nè. Có mà trả, khôi mà trả đi chú kỳ để qua, khôi mà trả đi đâu cái cha. Khôi mà trả đi đâu cái cha. Con bu con trả lấy nè. Prieng tau babu ki kare ne wan tha kare ne kappa da wan tha kare huji bo phatri ne kappa
ꯀꯞꯄꯗ ꯋꯥꯟꯊꯈ꯭ꯔꯤꯅꯦ ꯀꯀꯥꯁꯦ ꯊꯦꯝꯃꯨꯅꯦ ꯐꯃꯨꯡꯗ ꯀꯥꯈꯠꯂ ꯏꯃ ꯇꯨꯝꯃꯁꯤꯁꯦ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯁꯀꯥ ꯆꯥꯗꯕꯅꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯁꯀꯥ ꯆꯥꯗꯕꯅꯤ ꯆꯣ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ ꯆꯣ ꯀꯩꯒꯤꯅꯣꯕ ꯀꯞꯄꯤꯗꯅ ꯄꯤꯒꯗꯣ ꯆꯦꯟꯊꯈꯩ ꯅꯨꯄꯥꯅꯕꯨ ꯀꯞꯄ꯭ꯔꯅꯦ ꯆꯣ ꯆꯣ ꯇꯨꯝꯃꯨꯔꯣ ꯆꯣ ꯐꯦꯟ ꯊꯥꯔꯛꯀꯦ ꯂꯥꯡ ꯀꯥꯈꯠꯂꯨꯔꯁꯤ ꯂꯥꯏ ꯃꯨꯊꯠꯂꯒꯦ ꯐꯦꯟ ꯊꯥꯔꯛꯀꯦꯀꯣ ꯗꯦꯡꯒ ꯅꯁꯛ ꯗꯦꯡꯒ ꯗꯦꯡꯒ ꯀꯞꯄ ꯐꯔꯕ hꯧꯖꯤꯛ ꯀꯞꯄ ꯐꯔꯕ hꯧꯖꯤꯛ ꯀꯞꯄ ꯐꯔꯕ hꯧꯖꯤꯛꯀꯩ ꯃꯥꯜꯂꯨꯔꯒꯦꯕ ꯅꯪ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯀꯤꯖꯧꯔꯕ ꯌꯥꯝꯅ ꯌꯥꯝ ꯀꯤꯖꯧꯔꯕꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯅꯪ ꯃꯁꯦ ꯕꯨꯠ ꯑꯣꯏꯅ ꯎꯔꯕ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯀꯤꯖꯧꯔꯕ ꯌꯥꯝꯅ ꯃꯅꯞꯀꯁꯦ ꯆꯨꯠ ꯆꯨꯠꯀ ꯇꯧꯅꯦ ꯀꯞꯄꯤ ꯌꯦꯡꯉꯨꯅꯦ ꯀꯤꯔꯨꯔꯕ ꯌꯥꯝꯅ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯗꯣ ꯄꯤꯔꯦ ꯑꯆꯥꯄꯣꯠ ꯌꯥꯝ ꯀꯤꯖꯧꯔꯕ ꯏꯍꯥ ꯆꯨꯠ ꯆꯨꯠꯀ ꯇꯧꯅꯦ ꯀꯞꯄꯤꯅꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯨꯔ ꯉꯥ ꯊꯣꯡꯕ ꯄꯤꯖꯗꯣꯏꯅꯤ ꯅꯪ ꯆꯥꯛ ꯂꯥꯝꯃꯕ ꯄꯨꯁꯀꯥ ꯂꯥꯝꯃꯕ ꯆꯥꯛ ꯂꯥꯝꯃꯕ ꯀꯔꯝꯕ ꯂꯥꯝꯃꯦ ꯍꯥꯏꯔꯣ ꯅꯪꯅ ꯆꯥꯅꯤꯡꯕ ꯄꯤꯖꯗꯣꯏꯅꯤ ꯅꯪ ꯑꯆꯥꯄꯣꯠ ꯆꯥꯎ ꯍꯥꯏꯅ ꯂꯪꯁꯤꯜ ꯂꯩꯗꯣ ꯆꯥꯎ ꯀꯀꯥꯗ ꯃꯌꯥꯗ ꯏꯟꯁꯤꯜꯂꯨ ꯃꯌꯥꯗ ꯏꯟꯁꯤꯜꯂꯨ ꯄꯨꯔꯥ ꯀꯤꯈꯔꯦ ꯀꯀꯥꯁꯦ ꯀꯤꯕ꯭ꯔꯣ ꯃꯃꯥꯅ ꯕꯨꯠ ꯁꯥꯕꯗꯣ ꯃꯃꯥꯅ ꯕꯨꯠ ꯁꯥꯕꯗꯣ ꯀꯤꯕ꯭ꯔꯣ ꯐꯖꯅ ꯀꯤꯅ ꯀꯞꯈ꯭ꯔꯦ ꯀꯀꯥꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯕꯨ ꯀꯤꯕ꯭ꯔꯅꯦ ꯁꯤ ꯍꯧꯖꯤꯛ ꯌꯦꯡꯉꯨꯗꯨ ꯅꯨꯡꯁꯥꯅ ꯍꯦꯛꯇ ꯃꯩ ꯍꯧꯉꯩ ꯁꯥꯏꯗꯨ ꯅꯨꯡꯁꯥꯅ ꯍꯦꯛꯇ ꯃꯩꯅꯤ ꯍꯧꯖꯤꯛ ꯕꯪ 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 ꯁꯥꯏ ꯅꯨꯡꯁꯥꯅ ꯍꯧꯖꯤꯛ ꯄꯨꯡ 3:34 ꯇꯥꯔꯤ ꯄꯨꯔꯥ ꯉꯜꯂꯤ ꯍꯧꯖꯤꯛ ꯅꯨꯡꯁꯥꯅ ꯍꯦꯛꯇ ꯃꯩ ꯍꯧꯉꯩ ꯁꯥꯏꯁꯦ ꯀꯤꯕ꯭ꯔꯣ ꯁꯤꯕꯣ ꯄꯥꯏꯕꯣ ꯀꯩ ꯑꯣꯏꯅ ꯎꯔꯒꯦ ꯍꯥꯏꯕ ꯅꯪ ꯀꯤꯖꯧꯔꯕ ꯕꯨꯠꯀ ꯃꯥꯜꯂꯨꯔꯕ ꯕꯨꯠꯀ ꯃꯥꯜꯂꯨꯔꯕ ꯀꯩ ꯃꯥꯜꯂꯨꯔꯒꯦ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯃꯆꯤꯟ ꯍꯥꯏꯔꯛꯎꯁꯦ ꯄꯨꯁꯀꯥ ꯍꯧꯗ꯭ꯔꯣꯃꯤ ꯅꯪ ꯍꯥꯏꯔꯛꯄꯒ ꯄꯨꯁꯀꯥ ꯍꯧꯗ꯭ꯔꯣꯃꯤ ꯀꯔꯤ ꯀꯅꯥ ꯀꯅꯥ ꯍꯥꯏꯔꯛꯎ ꯇꯥꯗꯦ ꯕꯨꯠ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯣꯒꯦ ꯀꯩ ꯑꯣꯏꯅ ꯃꯥꯜꯂꯨꯏꯕ ꯑꯁꯦꯡꯕ ꯕꯨꯠ ꯃꯥꯜꯂꯨꯏꯔꯥ ꯐꯥꯒꯤꯒꯤ ꯕꯨꯠ ꯃꯥꯜꯂꯨꯏꯔꯕ ꯑꯁꯦꯡꯕ ꯑꯗꯨꯒꯤ ꯅꯪ ꯀꯞꯊꯔꯛꯏꯔꯣ ꯀꯤꯃꯟꯒꯤꯅ ꯃꯆꯤꯟ ꯍꯥꯏꯔꯛꯑꯣꯕ ꯅꯪ ꯀꯤꯃꯟꯒꯤꯅ ꯀꯞꯊꯔꯛꯏꯔꯣ ꯑꯗꯨꯒꯤ ꯌꯨꯝ ꯆꯠꯂꯒꯦ ꯀꯥꯏꯅ ꯆꯦꯟꯈꯤꯔꯣ ꯑꯗꯨꯒ ꯒ꯭ꯔꯤꯟꯒ ꯍꯥꯡꯗꯣꯛ ꯂꯩꯔꯝꯃꯤꯉꯣ ꯀꯦꯀꯥ ꯂꯥꯎꯅ ꯅꯪꯅ ꯀꯤꯕ꯭ꯔꯥ ꯑꯗꯨꯒ ꯃꯥꯅ ꯀꯃꯥꯏꯅ ꯀꯤꯔꯤꯕ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯄꯨꯁꯀꯥ ꯆꯥꯗꯧꯔꯕꯅꯤ ꯂꯥꯛ ꯄꯨꯁꯀꯥ ꯍꯧꯔꯁꯤ ꯂꯥꯛ ꯕꯨꯠ ꯁꯥꯒꯦꯁꯦ ꯑꯁꯦꯡꯕ ꯕꯨꯠ ꯁꯥꯒꯦꯁꯦ ꯁꯨꯛ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯁꯛꯁꯤꯕꯨ ꯅꯣꯏꯅ ꯕꯨꯠꯀ ꯃꯥꯜꯂꯤꯁꯤꯕꯨ ꯌꯥꯕ꯭ꯔꯕꯗꯣ ꯃꯤ ꯁꯨꯛ ꯌꯥꯝ ꯐꯖꯩꯌꯦꯅ ꯂꯩꯖꯈ꯭ꯔꯕ ꯁꯛꯁꯦ ꯅꯪꯅ ꯕꯨꯠ ꯃꯥꯜꯂꯤꯒ ꯍꯥꯏꯕꯤꯔꯛꯇꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯔꯣꯁꯅꯤ ꯅꯃꯥꯏ ꯃꯁꯛꯁꯦ ꯕꯨꯠ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯔꯣ ꯐꯖꯈ꯭ꯔꯕ ꯁꯛꯁꯦ ꯃꯥꯅ ꯕꯨꯠ ꯃꯥꯜꯂꯤꯒ ꯀꯞꯁꯟꯗꯅ ꯀꯥꯏꯗꯒꯤ ꯄ꯭ꯔꯦꯡꯁꯦ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯀꯤꯃꯟꯒꯤꯅ ꯆꯥꯛ ꯂꯥꯝꯈ꯭ꯔꯦ ꯃꯥ ꯋꯥ ꯅꯦꯒ ꯇꯦꯛꯆꯅꯤ ꯅꯦ ꯖꯃꯥꯡꯗꯣ ꯇꯦꯛꯆꯅꯤ ꯏ ꯇꯧꯔꯤꯉꯩ ꯅꯃꯥꯡꯗꯣ ꯅꯥꯝꯃꯅ ꯁꯥꯡꯉꯤ ꯅꯥꯝꯃꯅ ꯇꯦꯜꯂꯤ ꯅꯦꯅꯦꯅ ꯐꯖꯔꯦ ꯖꯣꯝꯕꯤ ꯃꯥꯜꯂꯤ ꯖꯣꯝꯕꯤ ꯆꯥꯕꯗ ꯌꯥꯎꯍꯟꯒꯦ ꯃꯌꯥꯏꯗ ꯊꯝꯃꯨ ꯃꯌꯥꯏꯗ ꯊꯝꯃꯨꯗꯣ ꯃꯗꯨ ꯊꯝꯃꯨ ꯂꯦꯡꯒꯅꯨ ꯐꯖꯈ꯭ꯔꯕ ꯃꯃꯥꯒꯤ ꯃꯁꯛꯁꯦ ꯕꯨꯠ ꯃꯥꯜꯂꯤ ꯍꯥꯏꯕꯤꯔꯦ ꯕꯨꯠ ꯃꯥꯜꯂꯤ ꯍꯥꯏꯕꯤꯔꯦ ꯕꯨꯠ ꯃꯥꯜꯂꯤ ꯍꯥꯏꯕꯤꯔꯦ ꯀꯀꯥ ꯄꯥꯝꯍꯩꯕꯅ
Kakak Pamheibada Bud Mali Haibide Bud Mali Haibide Kakak Pamheibada Kakak Pamheibada Kok Mama. Jam dalam lo pun boleh sih. Uba, ini loge. Jangan sih loge. Mama yang mau.